Image Powdam Yang Bir Simuhan Buda, Taram Noxable in the Kurumzari. Nasi Maru Powda, Manipur Press Club Ki, Nipu Mariak Sumamapo Montorum Pantokre. Northeast India Development Party Ki, No Muiva Political Convention, Ama Pantokre. Loinana, second Hanif Saha State Level Manipur Muslim Football Tournament 2019, Amadi. Second District Level 9A Side Case Prize Open Knockout Football Tournament 2019 Nasidagi Hokre. Hauzik Mapung Paul Lobirasi. All Manipur Working Journalists Union Amzuna Sinduna Manipur Press Club Ki Nipu Marik Suwa Mapok Kumon Thorum Nasi Mijor Kulda Leba Manipur Press Club Da Pangthokre. Thomadu Saruk Yakiba Forest and Environment Minister T.H. Syam Kumar Hai Laibak ama Saukut Pa Haibasi, Media gi Achawut Todang Yawi. Laibak Aduda Laiba, Muising Adusu, Ashengba, the Honduna, Sumna, Satanba, Media gi Todang, Matotai. Mediana Asumba, Makeda, Kunayasi, Control Toduna, Purama Tamdata Saukut Pa Haibadu, Wagani. Magna Makatana Haikibada, Pau Lamda, Tabak Tauliba, Lamdamasi, Pamushinga. Mui Amagi Maram the Pau Ama, feedback Lauduna, Nikizina Ponga the Bani. Maduna Power to get a shame but chumba or duna, Miam the Yam the kind of organic. Madu Nataduna Nakal Amatagi or Pow or the Maduna Miam the summon of a Tongani Haiki. A single pow on my Eva Matamda, Maruk Mapang Amadi Imung Manu Hibalate. Manipuri Award a passing, Mediana Miamda, Amadi, Leakta, Kangan View, Mediana Ashweba, Sumtokuna, a Pavalebak Ama Ohensi Haduna, Mediagi Mato Tabasing Mating Pangayabo Pangani Haiki. Thromaduda Amzugi President, Editor Skill, Manipurgi, Tabuba Sing Yauna, Lamdam Masigi Paumikiasu, Saruyaki. Karena umum bisa menjadi apa tolata apa naik apa naik sini tu kemudian suruh victimize buat victim tu dia sebenarnya sini hai kok kena lagi yang awal yang karena orang berpikir kan media sih coba dulu ya media ni kira ada media ada kan gak kamu tu semua tu kesan lagu dah boleh atau ni tu media sih coba dulu ya wih lepas apa kan dah lepas sakit dan himbau kan dah lepas untuk tu kan dah abis sekarang tu tak kan semua media sih dulu ya अगर मिजाज याद है देखा तो देखो ये सब ने हमारे पास याद है तो नसी मिजाज में सत्तर तक में हमदा नसी दी किरी तरह की भी बा ये पुत्र को भी बा अब हम एक बार जब हम ताकू में हम तीन तो होता ना कोई सौवा कोई हम ले पामा सच्ची कोई नंबर में Langthawal की महाराज गंभीर सिंह समाधि कॉम्प्लेक्स दा माइडिंग नर्सिंग अमसुंग हिराचंद्र मूर्ति साबगी थबक संगसिली बदु ngasi मिस्टर एन बिरेना यंगसिनख्रे Murti ani asigi maikum lak iba thasigi tangma panda pangthokadoriba chamaga marfu manga suba Maharaj Gambhir Singh laikhidabagi kumon palan thorum namita hangduklagani ningsingwa yabadi haukiba saida pangthokiba lisingam sanipan marfu mari suba Maharaj Gambhir Singh laikhidabagi kumon palan thorumda sahi tret khuntakpa matamda Manipur Burma gi makutagi kanbada mapungama thodang lokhiba Narsingam sung Hirachandra gi murti complex is the khingani haina Chief Minister N Birena haikibani Northeast India Development Party NEIDP gi nomugi oiba political convention ngasi sagonban tera kaithil lerak machine Imphal West pangthokre Together for Change haiba theme da pangthokiba political convention aduda NEIDP CWC gi president Narengbam Samarjit NEIDP State Union Manipur gi president Daukhomang Khongsai NEIDP State Unit Mizoram gi president Joram Chana Fanai NEIDP CWC की Vice President Singh S
Kunjakeshwar A Biren E Brojen amadi S Biswajitna President Membership Oiki Thromadura Wangalanduna NEIDP gi CWC gi President Naringbam Samarjin Hai English Singaniga Sumna Koni Toida Pangtok Kadariba General Election da NEIDP na Sel Sugen Yendana Mikhalda Mai Pak Pagaloinana Lengak Semgani Indian democracy manung chaliba executive legislature amade judiciary gi functions sing asi imbalance oi de haiba check taunaba party amata leitibasi NEIDP na check taroga miyam da khanghan gani nakalamuromda democracy gi wahanthok asi manipur phangmangam der leiri haike samarjimna makhata na phonuk kibada differently able singi yaifana bidamak handakta ambassador oina khalaklaba awangkhulda leba sarjugi yumda differently able singi progressive training center ama hangle aduga tarau community singna makoi pothok puthok ga loinana miyam da phangan bangamna ba skill development center amasu tarau da hangkhre haiki अखोई मसेन पुनसन नबगी लानफम द माइथीदुना सही हुम्फुग मापल से माइथीदुना लाखलबनिना अमुक्तंदी अखोई से पुनसन नबगी ओइबा खोइगे सिगुमलबा लानफम मसिदा अमुक्तंदी अखोई चप मानबा इक्वली मधु अखोइगे तुंगी जाति की दमकता तुंगी मैहोरोल की दमकता मधु थममनबगी दमकता मधु करिगी तोबो अखोई ngamloidabano haibasi ngasigi miyam da hangjiningi अखोई मसेन पुंजलसी अदुगा अहोंगबा अमा अचुंबा मायोलगी अहोंगबा अमा अखोई पुन्ना पुरक मिनरसी Library and Information Center Kaksing Sinduna ngarang January tang manga dagi sathrakiba 3rd Kaksing Book Fair 2019 gi ngasi nini sanbu numita Meet the Actor amadi Meet the Scientist ki thoram pangthokre Meet the Actor da Sagnar Film Actor National Film Awardee Leshang Tem Tontoi aduga Meet the Scientist dana Manipur University ki Mathematical and Physical Science ki Dean Professor N Rajmohan ga unake throm da mahiro kyana saruk yaduna actor amadi scientist ka introduction su taunake Congress Party mapangal kankhat hanba natana Bharata amadi Manipura apunbagi saktam amadi nungsi chanaba purak pangamloi haina Manipur gi hanagi chief minister aduga haujikna CLP gi leader oiriba o ibobin haikre wafam masi ngasi hairok block Congress committee na senduna hairok kendra gi manung sanna leiba Sikhong Muslim community hall da pangthokiba hairok kendra gi polling kunthama pangi nauna khallaba mute sing sakang mai khangnaba amadi janna samparak abhiyan campaign hodokpagi thromda athoiba mithungnen oina saruk yaduna o ibobina phongdokhibani magna makha tan haikibadara Congress lenga ki prime minister Manmohan na Manipur da anirak laklambaga BJP lenga ki prime minister Narendra Modi na Manipur da ahumlak laklambaga kanana Manipur gidamak kari laphok pirambage haiba wahang hangleduna ngasi BJP lenga na Congress party na sahi tranga palak pada kari thabak toromle haiduna miyamda minamba wahang kaya hangli ngasi Bharat na super power orekli base Congress na sengbat sagatlamba kaya aduna ni Manipur da su ngasi BJP lenga asina sangaduna miyamda sinari ba chakot thorang kaya si Congress party na hona jaduna sem sarambat thabak thorom ngaktani makhoina sanga ki haibagi nuaitaba leite lenga paimna sanga haibasi hauna sani adubu Congress party na haja ningbadi BJP lenga asina project amatang paikhatuna jatra honbiu sanga su sanga biu haibani haike koina party pai da ya de haibagi wana ta Congress mapangat kang khanan banatana Bharat Manipura Shanti Lakpa amaga yamna sana sinana nung sinana laiba haibase masi hayeng akoi ngasi gi platform da koina hajari gi se ngaptang gi moi sarkar pai ga yana ba hajan ba moi ga hayeng punda ngasi gi naharon hoi ba mayam su hayeng punda yeng biro hana torom ba loren si tarai ga sanga ba laiba yana adu su sanga biyo ana wa project amta di pura aga tawbiu si wanita Congress na torba dumaina muina sanga amdu balak pai wana tie ngasi thomadu da hanagi Manipur lenga ki education minister M Okendro hairok block Congress committee ki president hairok kendra gi tongan ba khul sing gi pradhan ward members sing councillor sing amadi atai sangnai ba miyoi kyana mathang sina thoromapu amadi akhanaba mithung sing oina saruk yakhe thoromadu da athob mithung amadi thoromapuna jan samparak abhiyan gi car sing polling unit singi thaupuba sing da khusin aduna
जन संपर्क अभियान कैंपेन हौदोखी सैनिक स्कूल इम्फाल अमदी पद्मारत्ना इंग्लिश स्कूल कक्सिंगी महरोय अनीना मथंग सिना याइखोंबा यंखोम अमदी खेत्रीमयुम याइखोंबा ना स्पॉन्सर तौदुना ngasi कक्सिंगी तोंगान तोंगान मफम सिंगदा सना खोनांग पामी सिंग थादुना संगनारिबा सिंगबु निसिंखरै पद्मारत्ना इंग्लिश स्कूल हौदोकलंबा सोशल वर्कर अमसुंग हरिभक्त सलाम खेत्रा निंगथौ लेंगाकना प्रजा मियामदगी लौबा खाजनांग मैयाक्ता लांथेंगना खिबी थौना फबी जाति देवी अमदी लौसिंग लेबा पुखरमबम सिटल सिंगबु निसिंगदुना पद्मारत्ना इंग्लिश स्कूल कक्सिंग संगायुमफम अंगान सिंह गोपाक अमदी लाइफम लोकनुंगदा सना खोनांग पामी सिंग थाकी ngasi gi nising thorom aduga mari leinana mahiroi ani yaikhomba yengkhom amadi khetrimayum yaikhomba anina iba semrasi asengmu malem hainming thonba poster kavita amasu saita sevak amasung manipur saita parishad thawal masha wangjingi chief patron naurem gandhana phongke loinana ngasi phongkhiba poster kavita asigi maramda aiba biramgol pukhumamna wangangke Congress chief Rahul Gandhi amasung Senate Party lusingba Ranadip Surjewala na Defense Minister Nirmala Sitharaman bu maral sikre Defense Minister Sitharaman na lupa crore lakh ama Hindustan Aeronautics Limited ISAL da piki haina oidaba ngangli ngak senri khulai sariba manufacturer ISAL amadi ISAL nadi paisa ama phawba phangba leite hairi Rahul Gandhi na makhata na haikibada Defense Minister Sitharaman na Parliament madug sesa sing puthokadabani natraga mahak pham thadokadabani ISAL na masigi singmisingi tolop ki paisa pingai leitabadagi paisa puki haibagi report ama media da phongdok kharbagi matungda wafam sing asi phongdok narkibani Lok Sabha da Rafale aircraft leibagi wafam khanarkbada Defense Minister Sitharaman haikibada madugi contract ISAL da piki UPA government na Rafale aircraft samoi kuntaruki deal taunaki aduga NDA government na mamal yamna hengatuna aircraft kutha taruki damak deal taunari UPA gi deal amada ISAL na fighter aircraft sing adu lewak asida sarnabagi thajabal lerambani haina wafam haibu wafam Congress na phongdoki NDA na taunari ba Rafale aircraft kutha taruki deal adu Anil Ambani gi kananabani haiba wafam palliba wafam adu government amasung Anil Ambani na yakidre Lok Sabha da Rafale deal gi wafam khanarkpada Defense Minister Nirmala Sitharaman na haike ISAL gi damukta Congress na kapsinari Congress na ISAL da loan yankhai humdoi kokpi ki aikhoina di lupa crore lakh amagi contract pi ki Minister gi wafam adu masin thibani haina Congress su singba Surjewala na haike amadi aranba ama sumhanaba Defense Minister na aranba kaya ngangni haike Odisha ki Kandhimal district ta police ki informer ni haiba saukidar ama Maoist na kapna hat kre gari manga na mai tha kre thodok adu Patiamba da lambi semliba mafam amada thokibani police na haikibada Maoist na tractor ahum road loader ama amasung truck ama mai tha kre lambi adu Pradhan Mantri Gram Sadak Yojana gi makhar semani Maoist na kaptuna hat khraba saukidar aduna Ravindra Malik kawi mahaku anakpu umangamada Captain Halamani Haina Police ki Paun Hairi. Etegadu Aina Tinkraba, Maoist ki division ama Oriba Kandhamal Kalandi Bout Nayagarhana Pakto Kivani Haina Pondokri. Security Force Singna Tibomik Tabakan Sathari Hairi. Sanabagi Pauda. All Manipur Muslim Organizations Coordinating Committee AMMOCOC listing Makada Organizing Committee Second ISSLMMFT Sinduna Second Hanif Shah State Level Manipur Muslim Football Tournament 2019 Team Kunas Group Mari Khaidoktuna Ngasidagi Singa Ideal Club amasung Youth Progressive Club na host oiduna Thawal District ki Singa Playground Yaripokta Hodokre Tournament da Hodokpagi Thoramda Manipur Lenga ki Hanagi Chief Minister Oramba Okram Ibobi na Athoiba Mithong Wangkhem Assembly Constituency ki MLA Kaisham Megasandra na Thoromapu aduga Emokok ki President SM Jalal Sheikh MLA Fazul Rahim Hanagi MLA Singh Dr. NG Bijoy Amin Shah MP Thiviraj Wangkhem Jila Parishad Member KH Soba Wangkhem GP ki Pradhan Fazal Khan Human Rights Council Manipur ki Secretary Ravi Khan
UMMWDO की सेक्रेटरी श्रीमती अनवर नूरजहान, AMMSO की प्रेसिडेंट शाह नवाज, MMOF की प्रेसिडेंट रईस अहमद, सिंगा आइडियल क्लब की प्रेसिडेंट क्यामुद्दीन अमसुंग यूथ प्रोग्रेसिव क्लब की जनरल सेक्रेटरी अब्दुल हलीमना अखनब मिथुंगनसिंग ओइना सरुक याखी। टूर्नामेंट अदुगी अहानब मैच ओइना ngasi हौदोकप नुमित्ता ग्रुप डी की KFC कायरंग अमसुंग TUFC यारिपोक तुलहल अनि सानखिबदा KFC कायरंगना TUFC यारिपोक तुलहलबु पंजल अनि अबदा माइथीबा पीखी। हयेंग तांग तरेत की अहानब ग्राउंड दा ग्रुप A की LFC लिलोंग अमसुंग अक्सा क्वाक्ताना अहानब मैच अदुगा अनिसुबा मैच ना ग्रुप A की PMWO पाविटेक अमसुंग SU सिंगाना अनिसुबा मैच दा सानगनी हाइरी। Bangalore Development Association BDA Jiribam amadi Jiribam District Police JDP Jiribam anina khusamnana sinduna Jiribam District ki manung sana leiriba Lalpani High School ki playground da team train pana saruk yaduna second district level 9A side case prize open knockout football tournament 2019 ngasi hodokre hodopagi thorum aduda Robert Singh Khetrimim IS Deputy Commissioner Jiribam District Manipur M Mubi Singh MPS Superintendent of Police Jiribam District Manipur amade Peter Salam MCS Additional Deputy Commissioner Jiribam Ais Basula Singh Additional SP Novin Sana Pradhan Dibong GP Jiribam Major Ganesh Mishra Adjutant 37 Battalion Assam Rifles Kadam Tala Jiribam MD Abdul Hasim Retired Headmaster Lalpani High School Jiribam Shamol Bose Retired Headmaster Netaji High School Jiribam MD Faiz Ahmed President All Jiribam Muslim Welfare Society Jiribam Makhon Roy Pradhan Laitingkhal GP Jiribam MD Setup Udin Upapradhan Sonapur GP Jiribam Athoba Mithung Thorom Mapu amasung akanaba Mithung Singh oina saruk yakhi Thorom ki chief oikiba Robert Singh Khetrimim IS na haikibada Peace and Harmony in Jiribam haiba pandamda pangthokliba asigumba tournament asida Jiribam Praja Punumaksu Thawai Haksang Yauna Sanari Singbu Puning Thawat View Hain Pongdoki Thomapu Oikiba M Mubi Singh MPS Superintendent of Police Jiribam District Manipurna Haikibada Jiribam Masida Manipurgi Mafam Kayadagi posting Tadru Lakliba Officer Singh Jiribam District Asigi DC River Sar Amadi Jiribam Police na Jiribam gi Sakot Naba Honabada Tawdang Kaya Logduna Lakli Makataran Sulokigani Jiribam Masi Sakot Nabagi Lokolak liba Tawdang Singi Manungda Ngasigi Peace and Harmony in Jiribam da Yumpam Oiduna Pangtok liba tournament asisu amani haiki Ngasigi match aduda 37 Assam Rifles team amadi 87 Battalion CRPF team anina sanaki 37 Assam Rifles team na 87 Battalion CRPF team bu goal ani amada maiti piki hayeng DGCFC imayokta District Police team anina sanagani कोई कम्युनिटी तरा मरी लेबा डिस्ट्रिक्ट असिदा मांगदलन सिनबिरिबा डीसी एडीसी लेरिबा अखोइगी डिस्ट्रिक्ट असिगी दमकत एडमिनिस्ट्रेशन दा लेरिबा अमसुंग लोयन दा गाइबा अखोइसी पुन्ना यामना लिसिंग मानना यूनिटी लेना अखोइना जिरिबाम डिस्ट्रिक्ट असि मतौ क्रमाय तौदुना अवार्ड पदा लेरिबा से अखोइगी लेवल दा अमसुंग सरकार की लेबा मंत्री मंडल विभाग सिंदा अथॉरिटी सिंदा कमाई तो ना हायरगा कोई चाखन सिगे हायदना हौजिक अरोब द मरो पाव अमोन पिजरी मणिपुर प्रेस क्लब की निफु मरिरक सुबा मपोक कुमन थोरम पांथोखरे नॉर्थ ईस्ट इंडिया डेवलपमेंट पार्टी की नोमुगी ओइबा पॉलिटिकल कन्वेंशन अमा पांथोखरे लोइनना सेकंड Hanif Saha State Level Manipur Muslim Football Tournament 2019 Amadi Second District Level 9A Side Case Prize Open Knockout Football Tournament 2019 Ngasidagi Hokre Ngasigidi Parum Sanuk Saba Matang Silojere Miyam Aukana Kurumjari